मिजोराम नागालैंड अमदी अरुणाचल प्रदेश चटनरिबा ILP सिस्टम असी मणिपुर दसु चटनहलगनी हाइना यूनियन होम मिनिस्टर अमित शाह ना मणिपुर की चीफ मिनिस्टर एन बीरेंदा थाजब पिरकले हाइरी मणिपुर ILP चटनहलगनी हाइना यूनियन होम मिनिस्टर ना खंगहलकले हाइरिबसी मियाम की खोंजंग नानथैननबा नमथाक तौबनी CM की वाफम असी थबक तो ओंथोक्ट्रिबा फाव थाजबिगनु हाइना मैनपैक ना अपील तौरकली हौजिक चथरिबा पार्लियामेंट की लोकसभा मिफम यूनियन होम मिनिस्टर अमित शाह ना सिटीजनशिप अमेंडमेंट बिल कैप 2019 पुथोक्रे अमसुंग पार्लियामेंट ngasi puthokliba citizenship amendment bill gi mayokta main pack ngasi kauriba pung yankhai gi sintha lepagi khongjang asina manipur gi mahausa gi punsida chauna akaiba pikre mayam khurumjari adom nengbiri base impact news ni ai pinki okram na hoje pungja sifau gi maroiba pausing miyam da pizari Manipur people bill dagi hena kanba Mizoram Nagaland amadi Arunachal Pradesh ta channariba ILP system asi Manipur da su channa halagani haina Union Home Minister Amit Shah na Manipur gi Chief Minister N Birenda thajaba pirakle hairi wafa masinga silam deng da leiba solid waste management plan yengsin ba lakpada Chief Minister Nongthombam Biren Singh da phone gi khuthang da Union Home Minister Amit Shah na hairakre hairi Chief Minister Nongthombam Biren Singh na makhata na hai Manipur da leiriba tongan ba civil society organization miyam amadi hauzik paliba lengak asina kanna hotnabadagi ngasi parliament ki mifamda Manipur gi yelhomi singbu kanna na ba thangalakpa khongthang amani haiki matam kuina miyam na Manipur da ILP system chatna hanba pamba sing atopa lengak na thabak ta onthok trabasu ngasi BJP gi Narendra Modi amadi Amit Shah na luchingba lengak asina chatna halagani haina phongdokhi Parliament चलकांदा मणिपुर पुंबा मणिपुर की प्रजा लाख कया सिना सही कया सुमन लाउरग लाकपा अखोगी इंडिजिनस पॉपुलेशन कंजुनबगी अदुगुंबा ILP और मसीग मानबा और मधुगी दमकता कोई मणिपुर पीपल्स बिल सेमदना असेंबली द पास तौगी बदुदगी हेन कनबा हेन फुल्ली प्रोटेक्टेड तौबा ऑलरेडी अखोगी मिजोराम ट्राइबल स्टेट नागालैंड न सिंगबदा सनदना लेरबा ILP मणिपुर द एक्सटेंड तौरगनी हाइदना लाउथोनी अदुना Manipur ki Chief Minister N Birena lamdam asida inner line permit system chatna halagani haina Union Home Minister na khanghalakpa leire haina phongdokiba wafam adu miyamna kep ki mayokta changsiliba khongjang asi na thainana ba namthak tawbani haina nefip kisu president oiriba amadi manpack kisu wangangloi oiriba ningthaujam lanchana phongdokre wafam asing asi temporary market ki kaithel fambi sing kaithel da famduna khongjang changsalingi da phongdokhibani hiram asiga mari leinana lanchana makhatana phone gi khuthang da thasaba pirakle haiduna hekta miyamda lauthokpa asi nungnangba poi manpack na kep ki mayokta changsilakpa khongjang khudingmak mahakna makhatana adumak makhatana changsinkhigani haiki miyamna CM gi wafam asi thabakta onthoktriba fawba thazabiganu haina phongdorakli Miyam da hanjan sumaina haibiganu it is too much yam henmalli yam watmalli let the bill pass Manipur ki damuk ta akhan naba bill lama amuk ta pass tor kitchen parliament ta till that day adugi nimitu baudi mayam han phonggi batai akhoi nam thak to bayaro aduna mayam su harau ba phongdok piginu mado taseng ma khang kan da phongdok piyo aingon da taseng ma mase achoba miyam gi ho se thugai na ba ano ba la na su odam ba yai aingon da phone ma tawraga phone du na hekta Amit Shah na aingon da phone ma tawraga madu chanrani hai ka khoi nungai pham tok te chumi achumbo oisanu Manipur ki aseng tabak ama toroksanu but hauji chathariba hauji ta hodangari madugi bill do thogle e pass tore haibodo ai ba che oina nataga miyam na mani India gi parliament na madu approve tore haiba kandu da main pack na miyam da haijarake adu phawbodi ai khoi gi khongjang che hanbanai da changchan chi haida miyam da thamjari हौजिक चथरिबा पार्लियामेंट की लोकसभा मिफम यूनियन होम मिनिस्टर अमित शाह ना सिटीजनशिप अमेंडमेंट बिल कैप 2019 पुथोक्रे बिल अदुबु हाउस ता पुथोक्लदुना होम मिनिस्टर अमित शाह ना हाई बिल असि लेबाक असिदा लेरिबा माइनॉरिटी सिंगी मायोक्ता निहाइकी लोअर हाउस ता बिल असि हेक पुथोरकपदा चाउना चरांगनबा थोखिबगा लोइनना वेस्ट बेंगल की INC की MP
Adhir Ranjan Chaudhurina bill asibu yaning phongdokladuna bill asigi matangda wafam kaya phongdorakpada Union Home Minister Amit Shah na hai hauzik bill asi house da puthokpa khaktani bill asigi manungda yauriba wafam sing hauzik khanabagi mathau tadri bill asigi matangda khanarakpa matamda chapchaba khanasi matam aduda hanglakpa wahang pumnamaki paukhum pigani matam aduda member amata walk out tawkhiba yaroi haiki Amit Shah na house ki member singna constitution ya article 11 mapung fana pana haikibaga loinana cap na constitution contradict tawba laite citizenship ki mateng na laingak na warep loba ahan banate haiki Parliament ngasi puthokliba Citizenship Amendment Bill gi mayokta manpack ngasi kauriba pung yangkhai gi sinthale pagi khongjang asina Manipur gi mahosa gi punsida chauna akaiba pikre khongjang asina maram oiraga khwairamban kaithel pauna kaithel amadi thangal kaithel yauna Manipur gi maru oiba kaithel sing thonglo nakhi lambi da lanai gari khara natana passenger gari sing chena khide lainga ki school college sing thong hanglabasu mahairoi amata lakna khide loinana oil pump amadi bank sing thong hangna khide manpack ki khongjang manungda pamdaba thodok sing thoktanaba Manipur police amadi central paramilitary force kayada akanba moongda ngak senba ki thabak chathakhi ngasi ahing dagi December 13 gi ahing fauba manpack na kaukiba pung yangkhai gi total shutdown na Ziribam district ta district asigi su mahusa gi punsida chauna akaiba pikre kaithel da pot chai yona khide mahailoi sang sing thong hangna khide lambi da gari chen bagi chang yamna nem khi manpack ziri gi thomi singna lambi da tholaktuna lambi thingki adum oinamak haujik fauba ki oina pamdaba thodok sing Thoktana ba Ziribam District Police na akan ba checksing thawrang sing laukhatli Matang swai se break amalau sake break ki matungda All Manipur Bar Association asinduna Manipur da Citizenship Amendment Bill 2019 chatnaba yaroi haiduna wakat mi fam ki baki pau amadi Manipur amasung malem gi tongan bi pau sing puduna lakchage impact news pumi eng ta duna lebiyo Notice the han mayam bamuka na taram nok cheri bulletin asigi makha taba pau miyam da pizari All Manipur Bar Association ambana sinduna Manipur da Citizenship Amendment Bill 2019 chatnaba yaroi haiduna wakat mi fam kre Chairap Court Complex mamangda pangthokiba wakat mi fam aduna cap chatnaba yaroi bill asi lamdam asigi yelhomi manghanna ba machak oigani haina thamlakhi wakat mi fam aduga mari leinana ambagi president Maibam Nilachandrana haikibada Center na ngasi Lok Sabha da pass taunana bahotnariba Citizenship Amendment Bill asi North East State ki maru oina Manipur gi yelhomi sing soknabagi machak oigani Manipur gi oiba yelhomi khongjang kannana bagi machak amata leitri phibam asida cap pass tauba tarabadi lamdam asigi masak kaihanabagi achauba maram oigani haina president asina thamlakli Citizenship Amendment Bill ji yamna mangjagado jaga ji akogi North Eastern da laiba state khara Assam gumba Manipur Tripura sugumba khara dani ataidi mai protection loi leijai aduga atopa India gi laiba state singjadi sigi yamna mangna bagi machak irei leite madi hen haro ba group ni Northern India da laiba Punjab Haryana Rajasthan kai laiba myam ji Citizenship Amendment Bill ji moidi hen pamjabani awna moigi laiba MP myam ji moina pukhalakpa myam duni hoji leije sigi amendment bill jina mangjagado je North Eastern da laiba koi si khaktani haibagi wafam dunia koi da thamjeji aduna adugi mayoktani akoi na ngasi legal fraternity da laiba koi singdina koi gi protest tawjari Manipur da Citizenship Amendment Bill cap chatnaba yaroi haiduna manpack na lauthokiba khongjang singbu sawgatladuna All Manipur Students Union MSUna Kangla Gate mamangda kholau lauduna khongjang changsin kre khongjang changsin ba aduda Manipur Police ke ahenba personal sing laktuna khongjang adu loisinna ba haiki khongjang aduda Manipur da cap chatnaba yaroi BJP government amadi RSS down haiba kholau kaya lauki khongjang adu da saruk yakhiba MSU Imphal West District ki President Thokchom Basanta na hai
केप असी मणिपुरदा सुंगचत चनबा यारोय इंडियाना ngami haiduna miyamgi apambagi wangbada केप असी पास तौरकलगदी मदुदा थोलकपा सिंग लेंगाकना थौदांग लौगदबनी केप की मायोक्ता मेन पेकना चंगसिलकपा खोंजंग खुदिंगमक्ता एम सुना सौगतकनी हाइना फोंदोरकली Citizenship Amendment Bill Cap Chanaba Yaroy Haiduna Temporary Market ki Kaithel Fambi Singna Ngarangdagi Ahing Yarektuna Khongjang Changsin Badugi Makhataba Oina Ngasi Ayuktagi Hauduna Kaithel Mamangda Famduna Cap ki Mayokta Khongjang Changsin Kre Khongjang Atuda Saruk Yakibi Ima Panthoibi Kaithel Lupki General Secretary Oiribi K.S. Joymatina Miyamgi mihut oina chatkhiba Manipurgi MP singna Miyamgi apamba sing khangna thabak tawbiu mapan lamdagi changlakpa mitop singda citizenship pigani hairiba asi lamdam asidadi yaba ngamloi kep asi Manipurda chatnaba yaroi haiki Member temporary market sigi member singna ahing yarek tuna ngasi aikoi gi citizenship amendment bill 2019 la se sanaba puthok tuna December gi tang ma panjida puthok ne haibasida yaning de haibagi damakta aikoi na ahing yarek tuna family ba se masida aikoi di hanbalai tana masigi khongjang se men pek pu saugat poina khoi ngasi khongjang se sangsilli bani Hayeng nongalamdai pung ohumdagi numidang wairam pung taruk fauba North East Pumbada Nesona Kauriba total shutdown da MSU District Committee Ziribam na sumapung fana sagat kani haina MSU District Committee Ziribam gi President W Dimotana Fongdorakli Wafam asing ase Jiribam gi Babu Parada leiba MSU gi office da pangto ki ba pau gi mifam amada fongdo ki bani nakal amarom da Jiribam da leiba Meira Pai Bilup Singh Mahairoi Lup amadi CSO Singh nasu total shutdown asibu saugat piyo haiki loinana total shutdown gi manungda ana layeng mai ising lining laishon debakar madi komthokani haina mahakna makhata khi Citizenship Amendment Bill 2019 ni mayokta North ki apunba Mahiri Single Loop Nation North Pumbada hayeng lagliba December gi tang tara 2019 asida total shutdown lauthok kibagi matung ina Jiribam dasu December gi tang tara 2019 gi ayuk pung ahum dagi nungthil pung taruk phawba total shutdown Citizenship Amendment Bill 2019 ni mayokta Hojik chathariba Hero I League ki ngasi sanagadaba league match ta Indian Arrows amadi Aizol FC ani na ngasi lamba taunaragani hariba match asing asi numidang pung tare taba matamda Goa gi Tilak Maidan da sanagani league asigi ngarang sanakhiba league match ta Mohan Bagan bu Churchill Brothers na Panjil Mari ani da maithiba pikre Kalyani Stadium da sanakhiba match tu da Churchill Brothers ki Panjil Mari adu Willis Plaza na match ki ani suba amadi kuntra taruk suba minute ta Panjil ani Robert Primus amadi Radanfa Abu Bakar Anina match ki kunipan amasung humbudra taruk suba minute singda Panjil amamam amaga chanki aduga Mohan Bagan gi Panjil ani aduna Francisco Javier Gonzalez Munoz amadi Suba Ghosna match ki kuntra humdoi amadi marfutara chatpa minute ta chanki bani Hojik chathariba Indian Super League ISL 2019-20 ki ngasi sanagadaba league match ta Jamshedpur amadi Chennai FC ani na ngasi lamba taunaragani hairiba match asing asi numidang pung 3 makhai taba matamda Jamshedpur gi JRD Tata Sports Complex ta sanagani league match asigi ngarang sanakhiba league match ta Goa na Hyderabad pu Panjil amasuino da maithiba pikre Hyderabad ki GMC Balayogi Athletic Stadium da sanakhiba match atuda Goa gi amata ngaraba Panjil adu Manbir Singh na match ki homfunipan chatpa minute ta chankhibani Aroibada bulletin asigi headlines amuk hana miyam da thamsari Mizoram Nagaland amadi Arunachal Pradesh ta chatnariba ILP system asi Manipur da su chatna hallagani haina Union Home Minister Amit Shah na Manipur gi Chief Minister N Birenda thazaba pirakle hairi Manipur da ILP chatna hallagani haina Union Home Minister na khanghala e hairi ba se miyam gi khongjang na thaina na banam thak tawbani CM gi wafam asi thabak ta onthokri fawba thazabi ganu haina manpack na appeal tawrakli
Hauzik chathariba Parliament ki Lok Sabha mifam Union Home Minister Amit Shah na Citizenship Amendment Bill Cap 2019 puthokre. Amasung Parlamenta ngasi puthokliba Citizenship Amendment Bill gi mayokta manpack na ngasi kauriba pung yangkai gi sinthale pagi khongjang asina Manipur gi mahausa gi punsida chawna akai ba pikre.